ꯃꯅꯤꯄꯨꯔ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯩ ꯃꯅꯤꯄꯨꯔ ꯋꯤꯟꯗꯣꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥꯗꯁꯨ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯤ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯔꯦꯀꯣ ꯁꯤ ꯑꯩꯈꯣꯏ ꯁꯥꯏꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯄꯅꯤꯔ ꯍꯥꯏꯇꯥꯔꯦ ꯁꯪꯒꯣꯝ ꯁꯅꯥꯁꯤ ꯀꯔꯝꯅ ꯊꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯃꯣꯔꯣꯛ ꯃꯆꯨ ꯂꯩꯔꯦ ꯍꯜꯗꯤ ꯄꯥꯎꯗꯔ ꯂꯩꯔꯦ ꯖꯤꯔꯥ ꯂꯩꯔꯦ ꯊꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯃꯤꯊꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧꯅꯦ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯋꯥꯏ ꯊꯔꯥꯛ ꯐꯗꯤꯒꯣꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯊꯣꯡꯗꯣꯔꯤꯕ ꯃꯆꯜꯁꯦ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯀꯔꯝꯍꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯆꯜꯁꯤꯡꯁꯦ ꯁꯦꯝꯕ ꯍꯧꯔꯛꯑꯒꯦ ꯊꯧꯕꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯑꯗꯣ ꯅꯝꯗꯅꯗꯤ ꯑꯗꯨꯝ ꯁꯣꯏꯔꯒꯦ ꯑꯇꯣꯞꯄꯗꯣ ꯂꯩꯇ꯭ꯔꯦꯕ ꯊꯥꯡꯁꯦ ꯈꯤꯇꯪ ꯑꯄꯥꯕꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯥꯡꯁꯦ ꯊꯥꯃꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯕꯁꯦ ꯊꯥꯡ ꯑꯃ ꯁꯤꯟꯗꯣꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯗꯨꯝ ꯇꯧꯔꯦ ꯆꯅꯝꯁꯤꯁꯨ ꯑꯄꯧꯕꯗꯣ ꯐꯪꯍꯧꯗ꯭ꯔꯦ ꯑꯀꯨꯞꯄꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯜꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯏ ꯌꯥꯝ ꯍꯥꯞꯆꯤꯟꯕꯁꯨ ꯀꯩꯁꯨ ꯍꯥꯎꯕ ꯅꯠꯇꯦ ꯊꯥꯡꯁꯦ ꯃꯊꯪꯗꯗꯤ ꯑꯃ ꯁꯣꯏꯗꯅ ꯁꯤꯟꯗꯣꯛꯆꯔꯒꯦ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯑꯃꯨꯛ ꯈꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯗꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯨꯝ ꯃꯁꯛ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕꯗꯁꯨ ꯈꯤꯇꯪ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯃꯔꯨ ꯆꯥꯏꯔꯗꯤ ꯃꯁꯛꯁꯦ ꯐꯖꯩꯗꯅ ꯄꯋꯥꯗ 90 ꯄꯤ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯁꯥꯔꯒ ꯍꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯁꯨ ꯆꯥꯒꯗꯕ ꯄꯣꯠꯅꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯑꯃꯨꯛ ꯁꯣꯏꯖꯔꯒꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯇꯛꯈꯥꯏꯕꯨꯗꯤ ꯇꯛꯈꯥꯏꯔꯗꯕꯅꯤ ꯑꯁ ꯊꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯐꯗꯤꯒꯣꯝꯁꯤꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯨꯝ ꯁꯣꯏꯗꯣꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯑꯃꯨꯛ ꯁꯣꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯏꯁꯥ ꯏꯁꯥꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯀꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯄꯤꯛꯅ ꯀꯛꯆꯒꯦ ꯑꯩꯒꯤꯗꯤ ꯃꯁꯥꯡ ꯑꯃꯅ ꯃꯉꯥ ꯑꯣꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯄꯥꯝꯕꯤꯕ ꯆꯥꯡꯗ ꯑꯗꯨꯝ ꯃꯥꯏ ꯆꯥꯎꯕꯗꯨꯁꯨ ꯀꯛꯄ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯀꯛꯆꯔꯒꯦ ꯀꯨꯞꯄ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯨꯞꯄꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯂꯥꯎꯅ ꯑꯃꯒ ꯆꯥꯔꯒ ꯌꯥꯕꯒꯤ ꯆꯥꯡꯗ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯊꯣꯡꯖꯗꯣꯏꯕ ꯁꯪꯒꯣꯝ ꯁꯅꯥꯁꯦ ꯄꯋꯥ ꯑꯃꯈꯛꯇꯅꯤꯀꯣ ꯌꯥꯝꯅ ꯊꯣꯡꯕꯗꯣ ꯆꯥꯅꯕ ꯃꯤꯗꯣ ꯂꯩꯇꯦꯕ ꯑꯗꯨꯅ ꯄꯋꯥ ꯑꯃꯇꯪ ꯂꯧꯖꯔꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯣꯏꯕ ꯂꯣꯏꯁꯤꯟꯖꯔꯦ ꯁꯅꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯄ꯭ꯂꯦꯠꯁꯤꯗ ꯑꯗꯨꯗꯤ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯔꯁꯤ ꯃꯌꯥꯝ ꯊꯣꯡꯒꯗꯕ ꯃꯆꯜꯁꯤꯡꯁꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯤꯊꯤꯁꯤꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯖꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯀꯥꯗꯅꯕ ꯀꯥꯔꯒꯗꯤ ꯍꯥꯎꯕꯗꯣ ꯋꯥꯠꯂꯤꯗꯅ ꯑꯗꯨ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯔꯒ ꯄꯣꯞꯊꯣꯛꯑꯒꯗꯤ ꯄꯣꯞꯄꯒꯗꯤ ꯀꯥꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯁꯅꯥꯁꯦ ꯊꯥꯗꯕ ꯍꯧꯔꯒꯦ ꯁꯅꯥꯁꯦ ꯊꯥꯗꯕꯗ ꯑꯅꯤ ꯊꯥꯗꯕꯤꯒꯅꯣꯕ ꯅꯞꯁꯟꯅꯕꯗꯣ ꯍꯣꯔꯦꯟ ꯊꯛꯄꯗꯣ ꯉꯧꯔꯒ ꯂꯩꯗꯅ ꯃꯆꯦꯠ ꯃꯆꯦꯠꯇ ꯑꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯁꯥꯒꯅꯤ ꯄꯨꯂꯞ ꯄꯨꯂꯞ ꯊꯥꯗꯔꯗꯤ ꯂꯣꯏ ꯅꯞꯁꯟꯅꯔꯒ ꯍꯣꯔꯦꯟ ꯃꯁꯛꯇꯣ ꯌꯥꯝꯅ ꯊꯤꯔꯅꯤꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯥꯗꯖꯔꯦ
이제 खितंग लो फ्लेमꯗ ꯂꯩꯊꯖꯔꯦ ꯌꯥꯔꯛꯀꯗꯧꯔꯦ ꯂꯧꯊꯕ ꯂꯛꯄꯒ ꯑꯗꯨꯝ ꯂꯧꯈꯠꯄ ꯌꯥꯔꯦ ꯇꯥꯎꯕ ꯂꯣꯏ ꯃꯌꯥꯝ ꯇꯥꯎꯕ ꯂꯣꯏꯖꯔꯦ ꯉꯁꯥꯏꯒꯤ ꯊꯨꯝ ꯍꯥꯞꯄ ꯏꯁꯤꯡꯗꯨꯗ ꯇꯤꯡꯉꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯊꯥꯎꯒꯤ ꯃꯔꯦꯛꯁꯤꯁꯨ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯨꯒ ꯃꯅꯨꯡꯗ ꯊꯨꯝꯁꯨ ꯆꯪꯉꯅꯤ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯅꯕ ꯃꯩ ꯊꯥꯒꯠꯆꯔꯒꯦ ꯊꯥꯎ ꯍꯩꯖꯔꯒꯦ ꯊꯥꯎꯁꯦ ꯃꯍꯥꯎ ꯂꯩꯅꯕꯅ ꯏꯟꯖꯤꯟꯗ ꯑꯣꯏꯅ ꯊꯥꯎꯁꯦ ꯈꯤꯇꯪ ꯁꯥꯍꯜꯂꯒ ꯐꯖꯅ ꯁꯥꯍꯜꯂꯒꯀꯣ ꯖꯦꯔꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯒ ꯉꯧꯕꯁꯨ ꯍꯧꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯥꯅꯦꯕ ꯊꯥꯎꯁꯦ ꯁꯥꯔꯦ ꯖꯦꯔꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯖꯔꯒꯦ ꯑꯍꯥꯟꯕꯗ ꯖꯤꯔꯥ ꯈꯤꯇꯪ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯅꯥꯀꯨꯞꯄꯤ खितंग मचूसे ब्राउन ओइसल्लकांसिदा ngसाइगी तिलहौने सिंगने चनमने हापचनबिरो दुगो फदिगोम मरु असुबा खरा हापिरो मचूसे खितंग ओंजलकपगा ngसाइगी हवाई थ्राक मरुदो दुदा हापचनबिरगे दुगा खामेन असिनबदुदी पेस्ट ओइना तखाइग्रबनेबा पेस्ट ओइना हापतोइनेबा खितंग होरेन ग्रेवी ओइनाबा दुना दो मखों कुपसलगा ngahak thamaga yae do aigi oinadi kupchadre hauji ngsaigi खामेन असिनबदो पेस्ट ओइना हापचनबिरगे ina horen maphongi sarokte mahi jorang jorang langbodo phajadebena masakka ina खामेन असिनबदुना पेस्ट ओइdabanina maphongi sina oidoine ngahak thambirase ꯃꯩꯗꯤ ꯂꯩꯈꯠꯄꯗꯤ ꯌꯥꯗ꯭ꯔꯦ ꯈꯤꯇꯪ ꯑꯗꯨꯝ ꯂꯩꯊꯔꯒ ꯊꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯃꯍꯤ ꯈꯤꯇꯪ ꯍꯩꯖꯤꯜꯂꯒꯦ ꯃꯍꯤꯁꯦ ꯑꯩꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯦꯀꯣ ꯀꯅꯥꯒꯨꯝꯕꯅ ꯁꯪꯒꯣꯝꯅ ꯍꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯆꯦꯡꯍꯤꯅ ꯍꯩꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯏꯁꯤꯡꯅ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯞꯅꯤꯡꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯩꯒꯤꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯄꯥꯝꯖꯔꯦ ꯏꯁꯤꯡ ꯑꯣꯏꯅ ꯍꯩꯖꯔꯒꯦ ngahak saugathalaga machuga morok machugado haptoiniko saugalabанина machu khitang hapase ngsaigi morok machudo khara ama hapase morok machudi dum khara yamna hapase machuje phajaragadi horen yengbada masakko phajaya hawdowju male machu phajaradi ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯃꯍꯤꯁꯦ ꯏꯁꯤꯡ ꯑꯣꯏꯅ ꯍꯥꯞꯆꯔꯤꯅꯤꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯆꯦꯡꯍꯤꯗꯣ ꯑꯗꯨꯅ ꯍꯥꯞꯄꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯁꯪꯒꯣꯝꯒꯤ ꯃꯍꯤ ꯁꯪꯒꯣꯝꯗꯨꯅ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯖꯕꯒꯤ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯩꯒꯤꯗꯤ ꯃꯍꯤ ꯅꯪꯁꯤꯜꯂꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯏꯁꯤꯡ ꯊꯨꯝꯗ ꯇꯤꯡꯈꯤꯕ ꯁꯅꯥꯗꯣ ꯑꯗꯨ ꯂꯧꯈꯠꯄꯤꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯁꯦ
ꯑꯣꯏꯔꯗꯤ ꯃꯇꯨꯝꯁꯨ ꯀꯥꯏꯔꯔꯣꯏ ꯃꯅꯨꯡꯗꯁꯨ ꯊꯨꯝ ꯆꯪꯉꯅꯤ ꯃꯍꯥꯎꯗꯣ ꯍꯦꯟꯅ ꯂꯩꯔꯅꯤ ꯃꯍꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯆꯥꯡꯗꯨꯅꯤꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯃꯍꯤ ꯂꯥꯡꯍꯟꯅꯤꯡꯕ ꯑꯗꯩ ꯁꯤꯗꯩ ꯍꯦꯟꯅ ꯉꯥꯡꯍꯟꯅꯤꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯆꯥꯡꯁꯦ ꯌꯥꯖꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦ ꯃꯤꯅꯤꯠ ꯀꯌꯥ ꯃꯌꯥꯝ ꯑꯣꯠꯂꯒ ꯍꯥꯏꯐꯦꯠ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯗꯤ ꯌꯥꯔꯛꯑꯦ ꯐꯖꯅ ꯅꯪꯁꯤꯜꯂꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯪꯁꯤꯟꯕꯁꯤꯅ ꯑꯣꯏꯅ ꯍꯥꯎꯖꯩꯌꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯍꯤ ꯌꯥꯝ ꯌꯥꯎꯍꯟꯗ꯭ꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯍꯤ ꯈꯔ ꯌꯥꯎꯍꯟꯕꯁꯨ ꯂꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯅꯪꯕꯁꯦ ꯑꯩꯅ ꯆꯥꯖꯅꯤꯡꯉꯤ ꯑꯗꯣ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯒꯤ ꯐꯖꯕ ꯄ꯭ꯂꯦꯠ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯂꯣꯏꯁꯤꯟꯕꯒꯤ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯇꯧꯖꯕꯗꯨ ꯂꯣꯏꯖꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁ ꯑꯩꯅ ꯄꯥꯝꯕ ꯆꯥꯡꯗꯨꯅꯦ ꯅꯞ ꯅꯞꯀ ꯂꯥꯎꯔꯒ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ